ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯀꯣꯟꯗꯨꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯗꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯑꯁꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯜ ꯑꯗꯨꯗ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯁꯅꯥꯃꯇꯨꯝꯒ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯀꯤꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯣꯟꯗꯨꯝꯕꯒꯤ ꯃꯔꯜ ꯁꯣꯛꯂꯨꯕꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗ ꯈꯨꯟꯖꯥ ꯀꯅꯥꯅꯁꯨ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯃꯇꯨꯝ ꯃꯥꯒꯤ ꯃꯆꯨꯝ ꯆꯥꯕ ꯅꯨꯄꯥ ꯈꯔꯒ ꯈꯨꯜꯒꯤ ꯂꯩꯕꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯋꯥꯈꯜ ꯁꯣꯏꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯗꯤꯜ ꯂꯦꯜꯂꯤ꯫ ꯅꯪ ꯑꯩꯅ ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯎꯌꯨꯡ ꯁꯥꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯗꯤ? ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯖꯒꯣꯏ ꯁꯥꯎꯗꯨꯕꯨ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯖꯒꯣꯏꯁꯤ ꯀꯩꯅꯣ ꯉꯥꯃꯣꯛꯂꯣ? ꯁꯅꯥꯃꯇꯨꯝꯅ ꯖꯒꯣꯏ ꯍꯥꯏꯕꯨ ꯉꯥꯃꯣꯛꯂꯣꯏ꯫ ꯖꯒꯣꯏ ꯍꯥꯏꯗꯤ ꯁꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ, ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝ ꯖꯒꯣꯏ ꯁꯥꯗꯨꯅ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯖꯒꯣꯏ ꯁꯥꯔꯛꯅꯕ ꯇꯥꯛꯂꯤ꯫ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ, ꯑꯩꯅ ꯊꯑꯣꯏꯅ ꯈꯪꯗꯕ ꯁꯥꯔꯒ ꯅꯪꯕꯨ ꯖꯒꯣꯏ ꯁꯥꯍꯟꯕꯅꯦ ꯑꯩꯅ꯫ ꯅꯪꯁꯤ ꯌꯥꯝ ꯄꯪꯖꯥꯅꯤꯀꯣ꯫ ꯅꯪꯕꯨ ꯏꯀꯪ ꯈꯪꯈꯩ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯄꯪ ꯖꯥꯎ ꯊꯤꯕꯨꯗ꯭ꯔꯣ? ꯑꯉꯥꯎꯕ ꯃꯥꯅ ꯑꯩꯉꯣꯟꯗꯒ ꯑꯉꯥꯎꯕ ꯁꯤꯔꯕ? ꯐꯩ ꯌꯥꯉꯧꯕ ꯅꯪ ꯐꯝꯃꯨ ꯂꯦꯞꯄꯨ ꯌꯥꯝ ꯊꯨꯟꯊꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯦ ꯀꯌꯥꯅ ꯇꯩ ꯆꯥꯔꯣ? ꯆꯣꯍꯦ, ꯑꯩꯕꯨ ꯅꯣꯏꯅ ꯄꯥꯅ ꯊꯝꯕ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ? ꯅꯪꯅ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧ ꯍꯥꯏꯔꯒ ꯑꯩ ꯇꯧꯒꯗ꯭ꯔꯣ? ꯅꯁꯛꯇꯨꯒ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯀꯔꯤ ꯑꯉꯥꯎꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕ ꯀꯥꯏꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕ? ꯉꯁꯤ ꯅꯪꯅ ꯑꯉꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯣ ꯑꯩꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯀꯥꯎꯔꯕ? ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯁꯨ ꯐꯥꯔꯒ ꯂꯧꯕꯤꯕ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯀꯣꯛꯇꯨꯗ ꯎꯇꯨꯝꯅ ꯄꯣꯞ ꯊꯣꯝꯗꯠꯄꯗꯒꯤ ꯅꯪ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯇꯧꯈ꯭ꯔꯤꯅꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕ? ꯑꯉꯥꯎꯕꯗꯨ ꯑꯀꯤꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯁꯅꯥꯃꯇꯨꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩ ꯀꯣꯛ ꯀꯥꯏꯔꯦ ꯏꯃꯥ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯏꯃꯥ, ꯑꯩ ꯀꯣꯛ ꯀꯥꯏꯔꯦ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯡ ꯍꯟꯗꯨꯅ ꯄꯥꯏꯈꯩ ꯆꯦꯟꯈꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤ ꯐꯥꯔꯒ ꯄꯨꯔꯛ, ꯃꯁꯤ ꯑꯃꯨꯛꯇ ꯍꯪꯉꯣꯏ ꯆꯣꯡꯍꯟꯒꯦ꯫ ꯇꯧꯕꯤꯔꯨꯔꯅꯨꯗ ꯌꯥꯝꯕ, ꯃꯤ ꯀꯤꯗꯅ ꯆꯦꯟꯖꯈ꯭ꯔꯕꯁꯤꯕꯨ꯫ ꯃꯤꯅꯥꯏ ꯃꯆꯥ, ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯑꯗꯤ ꯀꯣꯛ ꯄꯨꯔꯛꯎꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯍꯪꯉꯣꯏ ꯆꯣꯡꯒꯦꯔꯥ? ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯅ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯃꯇꯨꯝꯅ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯕꯨ ꯇꯞꯇꯧ ꯇꯧꯗꯨꯅ ꯍꯪꯉꯣꯏ ꯑꯃꯨꯛ ꯆꯣꯡꯍꯟ, ꯐꯝꯃꯨ ꯂꯦꯞꯄꯨ ꯑꯃꯨꯛ ꯇꯧꯍꯟ ꯇꯧꯗꯨꯅ ꯗꯤꯜ ꯂꯦꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯁꯅꯥꯃꯇꯨꯝ ꯃꯥꯡꯗ ꯎꯔꯤꯕ ꯂꯝꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯕꯨ ꯑꯃꯣꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯖꯥꯠꯂꯣ? ꯑꯃꯣꯝ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯎꯗ꯭ꯔꯤꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯩꯕꯨꯡꯁꯤꯗ ꯐꯝꯂꯤꯁꯦ ꯐꯖꯅ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯑꯃꯣꯝ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ ꯍꯥꯏ ꯋꯥꯅꯤ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯊꯦꯕꯣꯛ ꯁꯅꯥꯃꯇꯨꯝꯗ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯅꯤ? ꯅꯪꯅꯗꯤ ꯇꯔꯝꯆꯠ ꯐꯖꯕꯅꯤꯅ ꯅꯪꯅ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯀꯤꯗꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯣꯏꯔꯗꯤ꯫ ꯀꯩ ꯍꯥꯏꯕꯅꯣ ꯊꯦꯕꯣꯛ? ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯏꯌꯥꯝꯕ꯫ ꯏꯌꯥꯝꯕ ꯇꯨꯗꯨ ꯑꯥꯗ ꯑꯃꯣꯝ ꯂꯥꯛꯑꯦ, ꯏꯌꯥꯝꯕꯅ ꯑꯃꯣꯝꯅ ꯉꯁꯥꯏꯗꯤ ꯁꯣꯟꯕꯗꯣ꯫ ꯀꯗꯥꯏꯗꯅꯣ? ꯑꯩꯗꯤ ꯎꯗꯦꯅꯦ ꯊꯦꯕꯣꯛ ꯅꯪ꯫ ꯑꯁ ꯑꯩ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ, ꯀꯗꯥꯏꯅꯣ ꯃꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯣꯔꯒ ꯑꯝꯇ ꯐꯖꯅ ꯍꯣꯟꯈꯠꯀꯗꯧꯒꯤ ꯏꯌꯥꯝꯕ, ꯇꯨꯗꯨ ꯑꯁꯤꯗ ꯍꯨꯏ ꯃꯩꯇꯠꯄꯤ ꯑꯃꯨꯕꯤ ꯑꯃ ꯆꯠꯂꯤꯁꯤ ꯎꯗ꯭ꯔꯣ? ꯑꯁꯤ ꯍꯨꯏꯁꯦ ꯑꯃꯣꯝꯅꯤ ꯏꯌꯥꯝꯕ꯫ ꯑꯄꯪꯁꯤꯗꯤ, ꯑꯩ ꯑꯃꯣꯝ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯅꯤ, ꯍꯨꯏ ꯑꯃꯣꯝ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯅꯪ ꯑꯃꯩꯕꯣ? ꯀꯅꯥ ꯈꯪꯖꯅꯤꯒꯦ ꯑꯗꯨꯗꯤ? ꯏꯌꯥꯝꯕꯅ ꯑꯃꯣꯝꯅ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯨꯏ ꯑꯃꯣꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯅꯪ ꯑꯃꯩꯕꯨꯡꯉꯣ ꯄꯪꯁꯨ ꯄꯪꯃꯟꯈ꯭ꯔꯦ, ꯆꯥꯛ ꯌꯥꯝ ꯆꯥ ꯊꯤ ꯌꯥꯝ ꯐꯥꯏ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯂꯥꯏꯔꯕ ꯃꯆꯥ ꯅꯣꯏꯁꯦ ꯅꯊꯤꯕꯣꯡ ꯅꯍꯥꯎꯕ ꯆꯥꯕ ꯄꯥꯝꯖꯔꯤꯕ ꯄꯪꯉꯤꯕ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ꯫ ꯈꯣꯟꯗꯥꯁꯤ ꯀꯌꯥ ꯍꯥꯎꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨ, ꯃꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯆꯨꯝ ꯈꯔ ꯆꯥꯕ ꯐꯪꯕꯒꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯀꯩꯝꯇ ꯍꯥꯏꯕꯤꯗꯕꯩ ꯋꯥꯅꯤꯀꯣ, ꯃꯗꯨꯒ ꯅꯠꯂꯝꯗ꯭ꯔꯗꯤꯕ ꯃꯁꯤ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯂꯒ ꯃꯃꯥꯏ ꯐꯧꯔꯥꯛ ꯄꯥꯛꯄꯁꯤꯗ ꯆꯣꯡꯁꯤꯟ ꯀꯥꯎꯒ ꯅꯦꯠꯀ ꯇꯧꯒꯗꯕꯅꯤ ꯃꯁꯤ꯫
Hey, Tebo haiba, Laraba, Karino Nang Ningonda, Namika Paina Yingaga, Nasindaga Murum Solito. Nangido, Egi Patawa Haida ha. Hoi, Haidi. Sumaina Haratuman. Aidi, Sumaina Swai, Ibiru Yam. Aidine, Yamba the Gang Turku, Waiwatasi, Tabdi Abdungai, Nupa Topna, Tok in the Gang Turi. Yamagitum Induna, Yam Gisibato, Pangzaway Quise. Lebo Tok per credit, Sun Sunzavani Yamba. Masi, Hui Simadi, Mapu Patsingi, Yay, Adumna, Mapudum Ningo. Aigi, Asanba, Lukak Sabui. Hey, Amo, Nangsu, Tibogi Matotam Zoko. Hoyam, Aisu, Tibogumna, Mapuning Mukuiba, Namnabuanazaki. Matang Sabda, Lukak Sabuina, Nangtum Slaga, Hided with the sweater. Tibo Simu, Murum Swan Mowtri, Magisi, Abum, Tagali boy. Hey, Tibo, Amo, Gandila. Kulak letter to Salusi, they sabi Masaka Zabili Brenner, Young Silo. Asiarga Sanamatu, Magi Kulay Tebo Amadi, Amugaloina, Kulak Lyric the Sangtuna, Lay Sabi Masak Pasabi Toklak Prahina, Quisa said to Niyan Lammi. Sanamatum na Lakpadu Ubada, Tongal the Napi Palamba, Ahanupiado, Sumang the Popodo Ladybug, Masunupido Tanaba, Asum Haina. Hai, Isudupia, Imung the Yak to the Sangunina. Magi, Sanamatum Hybra, Oknaumatum Hybra, Nupi Sopanupado, Equi Lyrics La Inea. Ha, as untuk nak kiri ta. Aida, imung nak ratu na sangawraki. Asiyay na lay sabi to, imung da pai kay sinsinki. Sanamat tumado, asum-asum lakpa na, hanubi do githonggal mapayok silak lampi. Hanubi, nang ginasanubi, masak pazabigi lay silak sa bro. Lay rabadi, ingon na tazaro ni. Makut taham na kapisa do na, nungayin tamige. Konda sidi to na haw kijeta. Sakta mo na, uwok miruan bi malada na. Ibungo, Aigidi Isanupi Laytenia. Nasanupi Laytragana, Nasunupi Labro. Layrabadi, Engona Piro, no I tamige. Engona Larady, Maraibu Paduine. I see, Nupi Boyam Luna Tozabunupati. Nangna, Nupi Luna Toboy Bagira. Nangna Pa Padana, Namda Lobiba, Nangin Pia Humdo. The wong was a padring, Mayum Dana Crido. Nangna, Nupi Luna Towanupa Bagiro. Oi, Manini. Aina luna tongmandana, mabukning nusidana, ay yumda laybang amaroyna, mayum tangchingin. Aina, moy luna tongmusidi, karidaro ni. Masidi, ay tawge ko. Ibu nga, sumdawro. Ay gidi, isa na piso layte, isu na piso layte. Aduna niya, ay wayna, nuy yumda pusin biro. Ay niya, hanurak pasida, kutaha magasado na, nungay ni sibudo pami. Aduna, ay wayna, nanggina yumda pusin biro. Kay nuni masih hanubi sibo. Hanubi, nangbo hanurakpagi pieng soirabrane. Adubo, haiba yabwar, hanung thangsida nasinari kenga dowa. Kay daurage, kari kai ki si haiba bo. Nangna akoy thongal da lakni basya. Ay bulumba lakni ni haiba khangjare. Bukang ba khoi mu mai thabo. Saina di, kari hanubi no irang itoy tarodna. Hey, Tebo, amo, chalis lawe. Swai da kuin leibong na di. Isa si kanyang toy. Asiyay na sanamatum gam satki. Haiba, salabro, ngai kuo, nuksiwari tau kise. Amuga Tebo gadu hanubi duda. Abo, nangyay ko. Haibagi matawgum ingit tawduna sanamatum itong inaki. Masak asiga, nasanupi laybra, nasunupi masak pasabi laybra kaida. Ayna lay bungo, isunupi masak pasabi lay kaida na kumakadaw na. Masigi warak daw masasya, masigi sikrabdit parani. Mano kula si laydana, lay sabi masasing siya, yumdagi mapagtukpa amatangam na drabani tawrisi. Asiyay na madom sunzari, sumna sanamadom, kulak larak na koy bayaba koy raga, mayum na hansilak lamni. Mana mayum na hansilak pada, mamaybi matambal sanana. Isa halak lidana, isa waram lani. Asiyay na tambal sana, amu amadi Tebo doon sinduna. Hay, Tebo, amu, kay gino, nuyanina, ay isa siya, nung sasakrabasida, makong na salalibadi, ha? Noy ani na thanglaga purakpa yadraba ni hey, minay masasa. Ay na silting kay noy butamliba siya. Ay isabu, makong na salal na baro, ha? Amu amadi Tebo, marulukta doon na tuminalay, tambal sana, masano pa doon sinduna. Imagi sana matum, lao, isa waram lani, potaro lao, imanya, isagi, hay na umun ba kaibirake. Asi hay na,
ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯃꯨ ꯑꯃꯗꯤ ꯊꯦꯕꯣꯗꯨ ꯆꯪꯈ꯭ꯔꯤꯕ ꯃꯃꯥ ꯃꯆꯥꯗꯨꯗ ꯌꯦꯡꯗꯨꯅ ꯊꯦꯕꯣꯅ ꯃꯃꯥ ꯑꯃꯒꯤ ꯁꯛꯇ ꯑꯃꯅꯤ ꯌꯥꯔꯣꯏ ꯃꯆꯥꯁꯤꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯃꯃꯥ ꯂꯧꯕꯩꯅꯤ ꯃꯃꯥ ꯐꯠꯇꯕꯩꯅꯦꯕ꯫ ꯑꯃꯨꯅ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯏꯔꯝꯃꯤꯁꯦ ꯇꯤꯟꯐꯥ ꯀꯛꯄꯩ ꯑꯣꯏꯅꯅꯤ ꯃꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯤꯁꯦ꯫ ꯑꯩꯅ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠꯇ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯣꯏ ꯏꯃꯨꯡꯁꯦ꯫ ꯇꯨꯃꯤꯟꯅ ꯉꯥꯡꯉꯣꯏ ꯇꯥꯔꯗꯤ ꯑꯃꯨꯛ ꯅꯪ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯩꯕꯨꯡ ꯐꯝꯗꯨꯅ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯀꯔꯟ ꯇꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯁꯅꯥꯃꯇꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯂꯩꯕꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯪꯒꯦꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯧꯄꯥ ꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯗꯤ ꯏꯪꯒꯦꯂꯩ ꯎꯕꯗ ꯃꯃꯤꯠꯀꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯆꯩ꯫ ꯍꯥꯏ ꯅꯨꯡꯊꯤꯜꯁꯤꯗ ꯍꯦꯂꯣꯏ ꯑꯇꯨꯝꯕꯤ ꯊꯣꯛꯑꯦꯍꯦ ꯐꯖꯩꯌꯦ ꯁꯤꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯍꯥꯟꯈꯩ ꯎꯗꯦ꯫ ꯊꯦꯕꯣꯅ ꯑꯁꯤꯔꯣ ꯈꯨꯔꯥ ꯄꯨꯛꯆꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯁꯨꯛ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤꯁꯤ ꯈꯨꯔꯥ ꯄꯨꯛꯆꯥꯎ ꯅꯍꯥꯟꯈꯩ ꯂꯣꯠꯁꯤꯜꯂꯒ ꯊꯅꯝꯂꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯊꯦꯕꯣꯅ ꯃꯥꯗꯤ ꯁꯤꯗ ꯂꯩꯇꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯈꯥ ꯇꯥꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯑꯩꯅ꯫ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯈꯣꯏꯗꯥꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯪꯒꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯉꯥꯏꯈꯣ ꯀꯅꯥ ꯀꯔꯤ ꯑꯩꯕꯨ ꯈꯪꯗꯕ ꯍꯣꯏꯅꯦ ꯅꯪꯗꯤ ꯑꯩꯕꯨ ꯈꯪꯉꯝꯃꯣꯏ꯫ ꯅꯣꯏ ꯅꯃꯥꯅ ꯅꯪꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯃꯥꯒꯤ ꯃꯄꯥꯝꯗ ꯊꯝꯃꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯅꯕ ꯇꯥꯛꯀꯦ꯫ ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯣꯟꯗꯨꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝ꯫ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯦ꯫ ꯅꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯊꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯅ ꯄꯥꯝꯂꯕꯗꯤ ꯄꯥꯝꯃꯤ ꯂꯧꯔꯅꯤꯗꯤ ꯂꯧꯔꯅꯤ꯫ ꯀꯩꯅꯣ ꯁꯣꯝꯁꯤꯕꯨ ꯀꯣꯛꯇꯣ ꯈꯔ ꯕꯦꯔꯥ ꯂꯩꯕ꯭ꯔꯣ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯆꯥꯎꯈꯠꯇꯕ ꯋꯥꯔꯛꯇ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤꯀꯣ꯫ ꯌꯥꯏꯅꯤ ꯃꯁꯤꯗꯤ ꯑꯁ ꯋꯥꯉꯥꯡ ꯐꯥꯎꯗꯤ ꯐꯖꯅ ꯇꯥꯈꯠꯂꯤ ꯑꯩꯒ ꯌꯥꯝꯅ ꯆꯥꯟꯅꯒꯗꯧꯔꯤ꯫ ꯍꯟꯗꯣꯛꯁꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ ꯑꯩ ꯆꯠꯀꯦ꯫ ꯌꯥꯔꯣꯏ ꯆꯠꯄ꯫ ꯑꯁꯤ ꯍꯥꯏꯅ ꯏꯪꯒꯦꯂꯩꯒꯤ ꯃꯃꯥꯡꯗ ꯁꯅꯥꯃꯇꯨꯝꯅ ꯊꯠꯆꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯪꯒꯦꯂꯩꯗꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯄꯤꯛꯄꯗꯨ ꯃꯆꯦꯗ ꯁꯅꯥꯃꯇꯨꯝꯅ ꯀꯔꯟ ꯇꯥꯕꯗꯨꯗ ꯁꯥꯎꯅ ꯁꯅꯥꯃꯇꯨꯝꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯟ ꯇꯥꯏꯗꯤ ꯑꯩ ꯌꯥꯎꯁꯤ ꯎꯗ꯭ꯔꯥ ꯍꯥ? ꯅꯪ ꯅꯨꯄꯥꯛ ꯗꯥꯏꯗꯠꯂꯒ ꯍꯥꯠꯂꯨꯔꯣ꯫ ꯀꯤꯟꯃꯨꯛ ꯋꯥꯡꯕ ꯇꯨꯃꯤꯠꯃꯨꯛ ꯆꯥꯎ ꯃꯥꯟꯅꯩꯕꯨ ꯅꯨꯄꯥꯛ ꯗꯥꯏꯗꯠꯂꯒ ꯍꯥꯠꯂꯨꯔ ꯀꯥꯏꯗꯅ ꯌꯥꯏꯅꯤ ꯁꯤꯃꯁꯨ ꯏꯆꯦ ꯅꯨꯄꯥ ꯑꯣꯏꯕꯗ ꯅꯣꯞ ꯂꯩꯗꯧꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯩꯗꯨꯅ ꯃꯤꯀꯤ ꯂꯩꯈꯤꯗꯦꯕ꯫ ꯌꯥꯏ ꯑꯩꯅ ꯄꯥꯝꯖꯕꯗ ꯊꯣꯛꯂꯤ꯫ ꯍꯩ ꯏꯁꯦꯟ ꯁꯣꯏꯅꯥꯎ ꯀꯥꯟꯅꯗꯦ ꯅꯄꯥꯒꯤ ꯌꯥꯔꯛꯇꯒꯤ ꯌꯥꯊꯤ ꯈꯔ ꯀꯣꯠꯂꯝꯃꯨ ꯂꯥꯎ꯫ ꯏꯆꯥꯎ ꯆꯥꯎꯈꯩ ꯅꯌꯥꯗꯣ ꯁꯦꯡꯅ ꯁꯦꯡꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯌꯥꯊꯤ ꯀꯣꯠꯂꯨ ꯀꯥꯏꯅ ꯅꯞꯇꯅ ꯅꯪ ꯅꯩꯁꯤꯜꯂꯦ ꯋꯥꯉꯥꯡꯗꯤ꯫ ꯏꯪꯒꯦꯂꯩꯅ ꯅꯥꯎꯇꯣꯝꯕ ꯃꯣꯏꯒꯨꯝꯕꯒ ꯆꯥꯎꯈꯠꯇꯕ ꯃꯤꯒꯅꯦ ꯎꯟꯁꯤꯟꯅꯕ ꯍꯧꯅꯗꯦ ꯐꯠꯇꯕ ꯂꯧꯅꯔꯛꯀꯅꯤ ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯅ ꯏꯪꯒꯦꯂꯩꯅ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯃꯇꯨꯝ ꯆꯠꯈ꯭ꯔꯤꯕ ꯏꯪꯒꯦꯂꯩꯗ ꯌꯦꯡꯗꯨꯅ ꯑꯁ ꯃꯇꯨꯝ ꯐꯥꯎ ꯐꯖꯩꯌꯦ꯫ ꯃꯥꯅ ꯁꯅꯥꯃꯇꯨꯝ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯁꯣꯝꯗꯅ ꯏꯪꯒꯦꯂꯩ ꯃꯧꯄꯥꯗꯨꯒ ꯑꯁꯨꯝ ꯌꯧꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯥ ꯉꯝꯗꯗꯨꯅ ꯃꯪꯒꯣꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯏꯪꯒꯦꯂꯩꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯍꯩꯃꯥ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯕꯨ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯂꯥꯛꯀꯅꯨ ꯅꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯒ ꯏꯃꯥꯅ ꯅꯥꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯑꯗꯨ ꯏꯃꯥ ꯅꯪꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ? ꯑꯃꯥꯏꯕꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ? ꯌꯦꯡꯉꯤꯗ ꯑꯗꯨꯕꯨꯅꯦ ꯐꯒꯠꯄ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯏꯃꯥ ꯅꯥꯕ ꯐꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯁꯦ ꯂꯩꯔꯅꯤ꯫ ꯑꯕꯣꯛꯅꯁꯨ ꯏꯃꯥ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯍꯩ ꯁꯤꯗꯒ ꯂꯩꯒꯅꯨ ꯑꯩꯒꯤ ꯁꯦꯕꯥꯗꯤ ꯅꯄꯥꯅ ꯑꯗꯨꯝ ꯇꯧꯏ ꯅꯪꯅ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯂꯩꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯨꯁꯣ꯫ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯣꯟꯗꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝ ꯍꯥꯏꯗꯨꯅꯅꯦ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ꯫ ꯃꯥꯅ ꯐꯥꯒꯗꯧꯕꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ
ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨ ꯂꯩꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯃꯥꯅ ꯅꯝꯗꯅ ꯐꯥꯒꯦ ꯇꯧꯔꯝꯗꯅ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯇꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯀꯥꯏ ꯈꯪꯗꯒꯤ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯗ ꯉꯥꯏꯔꯦ꯫ ꯀꯩꯅꯣ ꯑꯁꯤꯕꯣ? ꯃꯔꯥ ꯂꯩꯕ ꯃꯥꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯔꯛꯄꯗꯤ ꯀꯩꯗꯧꯕ? ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯂꯒ ꯁꯣꯏꯅꯥꯏꯕ ꯑꯣꯏꯍꯜꯂꯒ ꯊꯝꯒꯗꯕꯅꯤ ꯃꯥꯒꯨꯝꯕ ꯃꯤꯗꯤ꯫ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯅꯤꯗꯣ꯫ ꯈꯨꯟꯖꯥꯁꯤꯡꯁꯦ ꯁꯅꯥꯃꯇꯨꯝꯒꯤ ꯃꯄꯥ ꯇꯥꯏꯕꯨꯡꯉꯣ ꯀꯣꯟꯗꯨꯝꯕꯒꯤ ꯃꯔꯜ ꯁꯣꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯈꯣꯏꯗ ꯋꯥ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯁꯨꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯥꯒꯤ ꯃꯔꯝꯗ ꯋꯥꯀꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯌꯦꯗꯅ ꯋꯥꯀꯠꯂꯤꯕ ꯃꯤꯗꯣ ꯃꯈꯣꯏꯅ ꯐꯨꯕꯤ ꯆꯩꯕꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯈꯨꯜ ꯑꯁꯤ ꯂꯩꯕ ꯉꯝꯗꯗꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔ ꯄꯣꯠꯅꯤ꯫ ꯏꯁ, ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯎꯕ, ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ, ꯃꯈꯣꯏꯕꯨ ꯉꯝꯕ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯄꯥꯡꯃꯟꯗꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯤ ꯃꯇꯥ ꯑꯃꯒꯤ ꯈꯨꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯦꯒ ꯃꯃꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯅꯥꯎꯇꯣꯝꯕꯅ ꯃꯔꯛ ꯊꯠꯇꯨꯅ, ꯏꯃꯥ ꯍꯧꯖꯤꯛꯁꯨꯅꯦ ꯅꯣꯏꯅ ꯍꯥꯏꯅꯩꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦꯗꯣ ꯄꯥꯝꯃꯦꯅ ꯍꯥꯏꯕ, ꯑꯗꯣ ꯑꯩꯉꯣꯟꯗ ꯏꯁꯦꯟ ꯁꯣꯏꯅꯥꯎ ꯌꯥꯊꯤ ꯀꯣꯜꯂꯨ ꯂꯥꯎꯑꯣꯅ ꯍꯥꯏꯔꯤꯕ꯫ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ, ꯍꯥ ꯀꯔꯤꯕ? ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯧꯄꯥꯅ ꯍꯥꯏꯔꯤꯁꯦ? ꯀꯔꯤꯕ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯔꯤ ꯃꯇꯨꯝ ꯍꯥꯏꯕ꯭ꯔꯥ ꯀꯣꯟꯆꯥꯛ ꯃꯇꯨꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ? ꯑꯩꯅ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯅꯥꯎꯇꯣꯝꯕꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯂꯝꯄꯥꯛꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯅꯥꯎꯇꯣꯝꯕꯕꯨ ꯀꯧꯗꯨꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗ ꯊꯦꯡꯅꯔꯛꯏ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯇꯕ ꯅꯨꯄꯥꯗꯣ꯫ ꯍꯥ, ꯃꯥꯡꯖꯔꯦ꯫ ꯑꯁ, ꯃꯥꯅ ꯏꯆꯥꯕꯨ ꯎꯈ꯭ꯔꯕꯀꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛ ꯃꯤ ꯇꯥꯔꯛꯄ꯫ ꯍꯥꯏ ꯍꯧꯖꯤꯛꯃꯛꯅꯦ ꯅꯪ ꯅꯕꯣꯛꯀꯤ ꯈꯨꯜꯗ ꯍꯟꯈ꯭ꯔꯣ꯫ ꯅꯄꯥꯕꯨꯅꯦ ꯅꯪꯕꯨ ꯊꯤꯜꯍꯟꯒꯦꯁꯦ꯫ ꯏꯃꯥ, ꯅꯪ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯪꯅꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯕꯗꯨꯕꯣ? ꯃꯥꯁꯨ ꯃꯤꯅꯤ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯤꯐꯝ ꯊꯣꯛꯇꯦꯀꯣ꯫ ꯍꯥꯏ, ꯃꯤ ꯑꯣꯏꯔꯁꯨ ꯃꯤꯗꯥꯗ ꯂꯩꯔꯦ꯫ ꯏꯃꯥꯒꯤ ꯅꯥꯎꯇꯣꯝꯕ, ꯆꯠꯂꯨ, ꯅꯄꯥꯗꯣ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯅꯁꯤꯕꯨꯅꯦ ꯅꯕꯣꯛꯀꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨ ꯂꯥꯎ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯀꯧꯔꯁꯨ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤ ꯏꯉꯦꯂꯩꯕꯨ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯊꯤꯟꯗꯣꯛꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯅꯥꯃꯇꯨꯝꯅ ꯏꯉꯦꯂꯩꯕꯨ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ, ꯈꯨꯜ ꯑꯁꯤ ꯂꯩꯍꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯏꯉꯦꯂꯩꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗ ꯗꯞ ꯇꯧꯗꯨꯅ ꯏꯉꯦꯂꯩꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯀꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯃꯇꯨꯝ ꯃꯥꯅ ꯏꯉꯦꯂꯩꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯉꯦꯂꯩ ꯁꯅꯥꯃꯇꯨꯝꯒ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯗꯦ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯗꯤ ꯏꯉꯦꯂꯩꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇꯕꯗꯨꯗ ꯏꯉꯦꯂꯩꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯏꯉꯦꯂꯩ ꯎꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯏꯆꯥꯅꯨꯄꯤꯕꯨ ꯁꯅꯥꯃꯇꯨꯝ ꯍꯥꯏꯕ ꯋꯥꯔꯛꯇꯕ ꯑꯣꯛꯇꯕ ꯃꯆꯥꯗꯨ ꯊꯥꯖꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯄꯥꯝꯗꯦꯅꯦ ꯃꯃꯥ꯫ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯁꯅꯥꯄꯣꯠꯀꯨꯝ ꯈꯟꯕ ꯃꯉꯣꯟꯗ ꯏꯆꯥ ꯄꯤꯕ ꯍꯧꯅꯗꯦ꯫ ꯃꯃꯥ, ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯒꯁꯤ ꯄꯨꯔꯒ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯇꯥꯏꯕꯨꯡꯉꯣ ꯀꯣꯟꯗꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤꯔꯣ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ ꯃꯄꯥ? ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯇꯅꯤ? ꯑꯣꯏꯊꯣꯛꯅꯕ ꯇꯧꯒꯗꯕꯅꯤꯅꯦ ꯃꯃꯥ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯇꯥꯡꯂꯕ ꯏꯔꯜꯅꯤꯅꯦ꯫ ꯃꯥꯒꯤ ꯁꯅꯥꯃꯇꯨꯝ ꯍꯥꯏꯕ ꯁꯥꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯣꯛꯈꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯀꯨꯕꯣꯛ, ꯏꯅꯦꯝꯄꯣꯛ, ꯅꯌꯥꯅ ꯈꯨꯔꯨꯝꯖꯔꯤ, ꯖꯣꯏ ꯖꯣꯏ ꯖꯣꯏ꯫ ꯍꯩ, ꯁ꯭ꯋꯥꯏꯗ ꯈꯨꯔꯨꯝꯒꯗꯕꯒꯤ ꯁꯔꯨꯛ ꯂꯣꯛꯁꯞꯇ ꯆꯣꯡꯊꯔꯒ ꯈꯨꯔꯨꯝꯃꯨꯁꯨ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯤꯅꯕꯅꯤꯗꯅ ꯏꯍꯦ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯍꯥꯏꯕ꯫ ꯂꯣꯛꯁꯞꯇ ꯀꯣꯛꯅ ꯌꯨꯡꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗ ꯆꯣꯡꯊꯔꯗꯤꯅꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯦ꯫ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯅꯦ ꯍꯥ꯫ ꯑꯗꯣ ꯏꯀꯨꯕꯣꯛ, ꯑꯩꯒꯤ ꯏꯉꯦꯂꯩꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ, ꯑꯩ ꯂꯥꯛꯑꯦꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯂꯩꯃꯅ, ꯃꯥꯗꯤ ꯇꯨꯝꯂꯤꯅꯤ ꯏꯕꯨꯡꯉꯣ꯫ ꯍꯥ, ꯑꯩꯒꯤ ꯏꯉꯦꯂꯩ ꯇꯨꯝꯂꯤ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯇꯨꯝꯖꯔꯁꯅꯨ꯫ ꯑꯗꯣ ꯑꯩ ꯂꯥꯛꯑꯝꯃꯦꯅ ꯈꯔ ꯇꯝꯃꯤ꯫ ꯑꯩ ꯂꯥꯛꯑꯝꯃꯤ ꯇꯥꯕꯗ ꯃꯥꯅ ꯍꯣꯔꯦꯟ ꯇꯨꯝ ꯍꯧꯒꯠꯂꯛꯂꯒ ꯍꯔꯥꯎꯖꯒꯗꯕꯗꯣ ꯑꯩ ꯎꯔꯦ꯫ ꯍꯔꯥꯎꯔꯅꯤ ꯌꯥꯝꯅ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯏꯅꯦꯝꯄꯣꯛ꯫ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯇꯨꯡ ꯍꯟꯅ ꯏꯉꯦꯂꯩ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯁꯤꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯒ ꯆꯠꯄꯁꯤꯗ ꯁꯝꯕꯜ ꯎꯌꯨꯡ ꯆꯩꯁꯤꯗꯅꯦ ꯌꯨꯡꯗꯅ ꯁꯤꯔꯕꯗꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯅꯤ ꯁꯩꯇ꯫
Ngasay kay thongsil marumda lumduna wari taramba ingay lay imungdagi thulagduna. Ima, baba, aikoy sumayna kayang kuy na lay kisay ba no? Mahana, yung daga pang sangat na nagatawri ba siya? Ima pabu usitabagi ni. Ipa sukangi, ipagi toybi, adubo kari di upay lay. Maga mana bagi itik lay din, makoy di tau kita ngamba mini. Ay di, asum na mina usitaway da na tau ba siya pamdik. Ay asaw bagi pankailan ba numita? Ay siragasi, masiragasi hay dana, maboy na hat pa sway jaban. Ay na, ima paba madi, kunja sing na, moy bukira basu, ay di makoy bugiri. Ay di hari basin, sumhin silaglabadi, masway na ay kikuta sini. Maduya, adum na tarubadi, isahin awapam da tagani. Aduna, ipana ne, nang ne, namane, nang pano-pane, ikoy meri, kulla si tadok na, chat na bahay dana, taranga masili. Kuirat, ikoy, kulla si tadok na sarkadab. Mi patta mabu kibagi, miroy oy hingba tare ni ko. Akoy si Papa. Mi patta magi makutta, isagi punsi tagadabagi sarup. Mirot oy nalay kiba na pari imagi thoybi. Nang nakhangdabagi ni, masigi sanamatum masya, yak patta ba mini niya. Mapa kondum badusu, sangga sauba, tawagi da ngamba mini. Makoy ga, laira ba, misang sangga laysa da bay koy ga, kak lamba hataw bu ay tok loy niya. Aduna, ay koy hay na sing nasat patay. Tanza pang maday koy, kulasi, tadok na sa kinuma tawsi. Madu natri kay, mi patta sina, isagi punsida, ayat po ito layran ni. Silpay masani, magi mayukta, kanana suwangang mangamloy hay na, nupibu, haylaygum na, hikningum matam na hikat ni. Adong nagkaliba, sama bungamba, kanama di soy na laki ni. Asi hay na pinto na hayri, asum na matam di, asum hawki, numit kang di, sanamatum, ingilay hoy da dumaklak nami. Ngasidi sanamatum, YouTube tama kay gawsimduna, ingilay hoy kitunggalado asum na lauri. Ay ginungsibi ingilay, nang budi, sanamatum ay na, sa atin na nungsiye. Mamang tagda, ay naluhong doon lawki mo na pising doon di, masak pazabagi, paham na nalaw ba ni. Makoy di, ay nalukmay diwan ba, lay padibigum na kan kiba ngagda. Kay noy na hari sina, ay si, wog da ba, nupiso pa malam ba ni. Hang, pagi daw ba ni he, ay di, nang nataba na pinta, mitsi na pa ba, han na yengkitri. Ay di, nang nahan baso, aroy baso. Amuna, ateng mahing sida, migi tunggal sida, kaya na pausa niyo. Mama pa silpay, kanana su, magi pa mataw ba da, tingbi na balik tayo na, tawri ba ni magi siya. Tebona, masi, ikoy ni mananaga, kung bahal sin namsilaga, hato sila. Muigi, mapa masana kulsi na laibada, kunja singsi, awabong na tarang ni. Masi, yapat taba mini. Hay gumda na, masi hato krasi. Masay su, makalay kay gahal na pama, lausan birakti na, makuy mapamipat na na, tamti na pubiwiwan. Ahal do na, makutlo na raga. Magi, loy na binabagi siya, chinmanda na, upay lay mandabadagi, pausing do, loy na tayo kibagi niya na, hayzara do pao. Hing na isagi pubiwiwan nita. As, minungsigad lay mamina tita. Nahan na so, mamang kay kurat tumpok to. Mana, sendoy pirak tayo pra, adugyap, toy ba, magi masapa ba no pakra tamba to. Adu tasilaga, full labor kay nungay. As, kulsi lay hedge. Ako'y mapa masagi, miyot minayda, kunja singse, tas inuwara ba ni. Sanamatum na. Ay, minay masani. Kay no, noy ni na, namit ka kana, ay ngunit hingi do ha. Lang, sida lang. Ay poraga, yung pabu tanglo lang ne. Ay na noy na tibong tagdaran tablibasi, sivaw kanadra ni, noy na tibong gamta pizar. Asum na, teboga amuga na, sanamatum butang to na puraga satki. Asum na, hapta mo ki matungdani, nung manumidanggi matam ni, ingiligi imong ado, sanamatum na kangdam mapam amada, satki na bahay na semsai. Pugsaw na, noy bu, wasa yung maloy jibra ni, tuna sana matawsi. Nung anji ngay, kulsi tatok na matawsi niya. Lore mapa, ngasidagi di, kuy na lerek laba, nung siraba yung masya, tatok to na sat pataraba ko. Ngasidi, mukning siyam usi makoy mapa. Asihay na layma, tarakli ba mapito sa satay to eh. Ima, yari si, karikap liba no, kapkano, nasano ngay ti. Mama, kapkano, nang nadum nagkaplaba di, nasasing sinungay kiroy ne. Ima, baba, ay nahiyaway charang ko, ako'y da tunan lakpa, tinoy ba nupa do, ay nahato ka ni. Aduga,
ꯑꯩꯈꯣꯏ ꯏꯆꯦꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯣꯊꯣꯛꯑꯒ ꯑꯩꯅ ꯊꯨꯒꯥꯏꯅꯤ ꯑꯗꯨꯒ ꯃꯕꯨ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯕꯗꯨꯗꯁꯨ ꯑꯩꯅ ꯃꯥ ꯐꯝꯗꯦꯛꯀꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯃꯗꯤ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯃꯊꯧꯅꯥꯗꯤ ꯂꯩꯗꯧꯔꯤꯅꯤ ꯃꯃꯥ ꯅꯪꯕꯨ ꯈꯤꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯊꯧꯅꯥꯅ ꯔꯤꯡꯖꯦ ꯂꯩꯕ ꯁꯥꯔꯤꯕꯅꯤꯀꯣ ꯃꯤꯀꯤ ꯊꯤ ꯁꯥꯔꯛꯂꯗꯣ ꯃꯣꯏ ꯃꯄꯥꯅ ꯅꯨꯄꯥ ꯊꯣꯛꯂꯒꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯣ ꯅꯨꯄꯤ ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯊꯥꯖꯤꯜꯂꯛꯇꯅ ꯑꯔꯦꯝꯕꯗꯀꯣ ꯅꯪ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯂꯤꯅꯦꯅ ꯃꯤꯒꯤ ꯇꯧꯒꯦꯗ ꯉꯝꯕ ꯃꯤꯗꯨ ꯁꯤꯡꯅꯔꯨꯔꯗꯤ ꯑꯩ ꯃꯥꯏꯊꯤꯔꯣꯏꯗ꯭ꯔꯣ ꯃꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗꯣꯏꯅꯤꯅꯦ ꯑꯄꯪꯕꯤ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯅꯪꯕꯨ ꯑꯩ ꯑꯃ ꯏꯆꯥꯒꯤꯗꯃꯛ ꯁꯤꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯛ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯗꯨꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯉꯁꯤ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯂꯩꯔꯤꯕꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯃꯥꯒꯤ ꯇꯥꯏꯕꯨꯡꯉꯣ ꯀꯣꯟꯗꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯃꯪꯂꯥꯞꯅꯔꯒ ꯁꯤꯔꯦ ꯀꯥꯏꯅ ꯄꯥꯎ ꯇꯥꯔꯕꯗꯤ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯣꯏꯔꯔꯣꯏ ꯑꯗꯨꯝ ꯐꯠꯇꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯝꯗꯕꯅꯤ ꯀꯥꯟꯅꯗꯦꯁꯦ ꯂꯥꯎ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯅ ꯏꯉꯦꯂꯩꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯉꯦꯂꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯝꯗ ꯊꯣꯛꯈꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯂꯝꯕꯤꯗ ꯁꯅꯥꯃꯇꯨꯝꯅ ꯂꯣꯟꯅ ꯏꯉꯦꯂꯩ ꯁꯦꯟꯅꯕ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯃꯤꯁꯤꯡꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯍꯩ ꯃꯃꯥ ꯃꯁꯤꯗ ꯅꯨꯄꯥ ꯈꯔ ꯂꯩꯔꯤꯕꯁꯦ ꯁꯅꯥꯃꯇꯨꯝ ꯍꯥꯏꯕ ꯃꯉꯥ ꯁꯤꯒꯩꯖꯟꯗꯨꯒꯤ ꯃꯆꯨꯝ ꯆꯥꯕꯤꯁꯤꯡ ꯅꯠꯇ꯭ꯔꯅꯦ ꯀꯥꯏꯅꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯏꯁ ꯀꯝꯗꯧꯅ ꯁꯤꯗꯤ ꯃꯄꯥ ꯍꯣꯏ ꯑꯍꯜ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯄꯣꯠꯌꯣꯝꯅꯦ ꯀꯔꯤꯅꯦ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯅꯠꯇꯦꯍꯦ ꯀꯔꯤꯅꯣ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯍꯜ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯍꯤꯡꯁꯤꯗꯕꯨ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄꯅꯤ ꯀꯥꯏꯗ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯁꯅꯥꯃꯇꯨꯝ ꯀꯧꯔꯨꯒꯦ ꯅꯣꯏ ꯀꯅꯥ ꯂꯩ ꯃꯈꯣꯏꯁꯤꯡꯗꯤ ꯐꯖꯤꯜ ꯁꯤꯗꯤ ꯀꯝꯗꯧ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯒꯅꯨ ꯈꯨꯔꯥꯅꯦ ꯅꯣꯏꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯅ ꯄꯨꯛꯆꯥꯎꯅ ꯅꯨꯄꯥꯗꯨꯗ ꯈꯣꯏꯔꯝꯕ ꯁꯥꯗꯨꯅ ꯂꯩꯃꯥꯏꯗꯨꯗꯒꯤ ꯎꯐꯨꯜ ꯈꯔ ꯈꯣꯡꯒꯠꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯝꯂꯒ ꯃꯆꯥꯅꯨꯄꯤ ꯏꯉꯦꯂꯩ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯃꯆꯥ ꯇꯣꯝꯕꯒ ꯄꯨꯗꯨꯅ ꯎꯃꯪ ꯂꯩꯔꯤꯕꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯆꯦꯟꯈ꯭ꯔꯦ ꯌꯥꯝ ꯁꯤꯡꯉꯤꯅꯦ ꯃꯁꯤꯒꯤ ꯍꯜꯁꯦ ꯎꯐꯨꯜꯒ ꯆꯥꯏꯁꯤꯜꯂꯝꯃꯒ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯈꯤꯅꯦ ꯍꯩ ꯅꯈꯣꯏ ꯀꯅꯥꯅꯣꯝ ꯆꯠꯇꯨꯅ ꯏꯌꯥꯝꯕ ꯁꯅꯥꯃꯇꯨꯝꯗ ꯄꯥꯎ ꯄꯤꯔꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔꯅ ꯃꯣꯏꯕꯨ ꯑꯃꯨꯛꯇꯪ ꯐꯪꯗꯕ ꯊꯤꯔꯨꯁꯤ ꯇꯥꯟꯅꯔꯨꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏ ꯑꯁꯨꯝꯅ ꯁꯅꯥꯃꯇꯨꯝꯁꯨ ꯏꯉꯦꯂꯩ ꯍꯣꯏꯅ ꯑꯍꯤꯡꯗ ꯂꯣꯟꯅ ꯆꯦꯜꯂꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯏꯉꯦꯂꯩꯒꯤ ꯏꯃꯨꯡꯅ ꯆꯦꯟꯁꯤꯟꯈꯤꯕ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯁꯣꯝꯅ ꯏꯉꯦꯂꯩ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯌꯧꯔꯛꯂꯝꯃꯤ ꯃꯣꯏ ꯃꯄꯥ ꯍꯩ ꯈꯣꯡꯁꯤ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯄꯨꯛꯆꯥꯎꯁꯨ ꯁꯣꯔ ꯃꯄꯤꯒ ꯍꯣꯟꯗꯨꯅ ꯏꯆꯥꯅ ꯇꯣꯝꯕꯁꯤꯁꯨ ꯑꯩꯒꯤ ꯅꯪꯒꯜꯗ ꯇꯣꯡꯈ꯭ꯔꯦꯅꯦ ꯁꯤꯔꯨꯔꯗꯤ ꯃꯈꯣꯏꯅ ꯊꯤꯕ ꯐꯪꯂꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯆꯦꯅ ꯁꯤꯕ ꯇꯥꯔꯦ ꯃꯣꯏ ꯃꯄꯥꯒꯤ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯇꯥꯂꯛꯁꯤꯗ ꯉꯥꯡꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯏꯅꯪꯒꯜ ꯑꯁꯤꯗ ꯏꯆꯥ ꯅꯨꯄꯥꯁꯤ ꯄꯣꯔꯒ ꯂꯦꯞꯇꯕꯤꯗ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯇꯥꯍꯧꯒꯦ ꯇꯧꯔꯤꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯨ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯎꯖꯥꯎꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯃꯈꯥ ꯇꯥꯅ ꯆꯦꯟꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯅꯆꯥꯁꯨ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯎꯈꯥꯗꯨꯗ ꯄꯣꯊꯥꯔꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯗꯤ ꯁꯅꯥꯃꯇꯨꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯉꯦꯂꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅ ꯎꯃꯪꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯏꯉꯦꯂꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯈꯥꯗꯨ ꯇꯨꯝꯗꯨ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯉꯦꯂꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯀꯌꯥ ꯅꯨꯡꯁꯤꯅ ꯎꯈꯥꯁꯤ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯉꯦꯂꯩꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯏꯉꯦꯂꯩ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏ ꯏꯉꯦꯂꯩ ꯇꯥꯔꯕꯣ ꯏꯉꯦꯂꯩ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯄꯥꯡꯂꯛꯄꯗ ꯃꯤꯠꯃꯥꯡꯗ ꯁꯅꯥꯃꯇꯨꯝꯅ ꯅꯣꯛꯈꯤ ꯇꯧꯗꯨ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯏꯉꯦꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯅꯥꯃꯇꯨꯝ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯃꯇꯨꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯏꯉꯦꯂꯩ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯨꯜ ꯌꯧꯔꯛꯄꯗꯗꯤ ꯅꯨꯡꯁꯨ ꯉꯥꯜꯂꯛꯂꯝꯃꯤ ꯏꯉꯦꯂꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯅꯥꯃꯇꯨꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯁꯥ ꯁꯟ ꯍꯣꯏꯕꯒꯨꯝꯅ ꯍꯣꯏꯗꯨꯅ ꯄꯨꯔꯛꯄꯗꯨꯗ
ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯉꯦꯂꯩꯒꯤ ꯌꯨꯝꯗꯅꯤ ꯁꯅꯥꯃꯇꯨꯝ ꯄꯨꯛꯆꯥꯎꯗꯣꯟ ꯁꯤꯟꯗꯨꯅ "ꯍꯦꯍꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯉꯦꯂꯩꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯍꯥ? ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯂꯥꯟꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ? ꯅꯪ ꯁꯤꯅꯤꯡꯂꯕꯣ ꯍꯥ? ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤ ꯄꯨꯛꯆꯥꯎ ꯁꯥꯎꯅꯤꯡꯂꯗꯨꯅ꯫ "ꯍꯦ, ꯋꯥꯔꯛꯇ ꯃꯆꯥ, ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤꯁꯨ ꯈꯪꯗꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯥꯞꯅ ꯄꯨꯅꯕ ꯊꯧꯔꯥꯡꯂꯤꯕꯁꯤ? ꯑꯦ, ꯑꯁꯨꯛ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯅꯆꯥꯅꯨꯄꯤꯁꯤ ꯄꯤꯅꯤꯡꯗꯦꯕ? ꯅꯠꯇꯦ ꯑꯍꯜ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯅ ꯁꯥꯎꯔꯛꯅꯕ ꯁꯤꯜꯂꯤꯕ꯭ꯔꯣ? ꯇꯧꯅꯨ ꯇꯧꯅꯨ, ꯑꯗꯨꯝ ꯇꯧ꯫ ꯃꯗꯨꯅ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ, ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯖꯈꯤꯗꯅꯤ꯫ ꯅꯪꯅ ꯁꯦꯜ ꯐꯅ ꯄꯥꯏꯕ ꯃꯆꯥ ꯑꯣꯏꯗꯨꯅꯁꯨ ꯅꯔꯝꯆꯠ ꯆꯨꯝꯗꯕ ꯁꯥ ꯅꯉꯣꯟꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯈꯩ ꯏꯆꯥꯅꯨꯄꯤ ꯊꯥꯖꯅꯤ ꯑꯗꯨꯗꯤ ꯅꯃꯪꯗꯐꯥꯎ ꯈꯜꯂꯨꯔꯅꯨꯍꯦ꯫ ꯁꯥꯎꯔꯝꯗꯕ ꯑꯩꯁꯦ ꯅꯪꯅ ꯁꯨꯝ ꯁꯥꯎꯅꯤꯡꯍꯜꯂꯦ꯫ ꯐꯔꯦ, ꯅꯪꯅ ꯍꯤꯡꯂꯤꯈꯩ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯂꯧꯖꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯅ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯠꯂꯒ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯈꯣ, ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯔꯪ ꯁꯤꯡꯈꯣꯡ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯂꯣꯏꯁꯤꯟꯒꯦ꯫ ꯅꯨꯄꯥ ꯃꯆꯥ ꯆꯌꯦꯡꯅꯁꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯁꯤꯕ ꯀꯤꯗꯕ ꯃꯄꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯄꯨꯛꯆꯥꯎꯕꯨ ꯁꯅꯥꯃꯇꯨꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯏꯉꯦꯂꯩ ꯑꯃꯗꯤ ꯂꯩꯃꯅ ꯁꯅꯥꯃꯇꯨꯝꯕꯨ ꯈꯥꯝꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯁꯥꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯁꯅꯥꯃꯇꯨꯝ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯄꯥꯒꯨꯝꯂꯕ ꯑꯍꯜ ꯑꯗꯨ ꯏꯍꯤꯡꯅ ꯍꯤꯡꯁꯥꯈꯩ ꯐꯨꯔꯝꯃꯤ꯫ ꯏꯉꯦꯂꯩꯅ "ꯍꯦ, ꯃꯤꯐꯠꯇ, ꯑꯩꯒꯤ ꯄꯥꯕꯨ ꯐꯨꯒꯅꯨ, ꯑꯩꯒꯤ ꯄꯥꯕꯨ ꯐꯨꯕꯤꯒꯅꯨ! ꯃꯣꯏ ꯃꯄꯥ, ꯁꯤ ꯍꯧꯒꯠꯂꯨ ꯃꯣꯏ ꯃꯄꯥ!" ꯇꯧꯔꯤꯕ ꯄꯨꯝꯕ ꯌꯨꯝꯂꯣꯟꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯏꯉꯦꯂꯩ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯇꯦꯡ ꯅꯤꯖꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯥꯡꯒꯜ ꯊꯣꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯉꯦꯂꯩ ꯍꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯏꯉꯦꯂꯩ ꯍꯣꯏꯒꯤ ꯃꯇꯦꯡ ꯇꯧꯔꯨꯕꯗ ꯁꯅꯥꯃꯇꯨꯝꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯈꯪꯕꯒꯤꯅꯤ꯫ ꯁꯅꯥꯃꯇꯨꯝ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕ ꯄꯨꯛꯆꯥꯎꯗ ꯌꯦꯡꯗꯨꯅ "ꯈꯪꯕ꯭ꯔꯥ ꯑꯍꯜ, ꯅꯪꯒꯨꯝꯕꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯣꯟꯗꯨꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯁꯅꯥꯃꯇꯨꯝ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯨ ꯃꯥꯡꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯃꯄꯥꯕꯨ ꯀꯧꯔꯤꯕꯤ ꯏꯉꯦꯂꯩꯗ ꯌꯦꯡꯗꯨꯅ "ꯑꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯉꯦꯂꯩ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯀꯞꯀꯅꯨꯁꯦ, ꯅꯣꯏ ꯅꯄꯥꯁꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯏꯅꯦ, ꯑꯩꯅ ꯋꯥꯔꯛꯄꯅꯦꯕ, ꯀꯞꯀꯅꯨ, ꯇꯣꯛꯑꯁꯦ꯫ ꯍꯩꯃꯥ, ꯅꯪꯁꯦ ꯀꯞꯂꯒꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯩꯅꯦ, ꯁꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦꯁꯦ." ꯑꯁꯤ ꯍꯥꯏꯅ ꯏꯉꯦꯂꯩꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯉꯦꯂꯩ ꯁꯥꯎꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ "ꯈꯪꯕ꯭ꯔꯥ ꯅꯪ, ꯃꯆꯥꯒꯤ ꯏꯃꯥꯃꯛꯇꯗ ꯑꯩꯒꯤ ꯏꯄꯥꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯐꯨꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯨꯄꯤꯅ ꯄꯪꯃꯨꯛꯁꯨ ꯃꯨꯛꯀꯅꯨꯗ, ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯁꯤꯗ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯕꯨ ꯂꯩꯀꯣꯛꯇꯒꯤ ꯄꯠ ꯊꯥꯗꯠꯂꯒ ꯈꯣꯡꯄꯥꯛꯁꯤꯅ ꯎꯐꯨꯜ ꯇꯥꯈꯩ ꯅꯩꯈꯥꯏꯔꯕꯗꯤ ꯅꯪ ꯑꯔꯦꯝꯕꯗ ꯈꯪꯉꯨꯊꯛꯇ ꯅꯄꯨꯟꯁꯤꯗꯨ ꯀꯦꯝꯅꯤꯗ꯫ ꯁꯥ, ꯅꯪꯕꯨ ꯑꯩꯅ ꯀꯤꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯋꯥꯔꯛꯇ ꯃꯆꯥ, ꯑꯩꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯁꯨꯝ ꯇꯧ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯅꯄꯨꯟꯁꯤꯗꯣ ꯑꯁꯨꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈꯣꯠꯅꯦ꯫ ꯍꯩ, ꯃꯁꯤ ꯌꯥꯝꯅ ꯐꯥꯎꯁꯥꯏꯗꯕꯁꯦ, ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯁꯤꯖꯈꯣ ꯀꯥꯏꯗꯅ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯩ, ꯍꯧꯖꯤꯛ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝ ꯄꯥꯡꯊꯣꯛꯄꯗ ꯅꯪꯅ ꯀꯔꯤꯕꯨ ꯇꯧꯖꯕ ꯉꯝꯒꯅꯤꯒꯦ?" ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝꯅ ꯏꯉꯦꯂꯩꯒꯤ ꯃꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯁꯅꯥꯃꯇꯨꯝꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯖꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯥꯎꯇꯣꯝꯕ ꯁꯥꯎꯅ ꯁꯅꯥꯃꯇꯨꯝꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯨꯄꯣꯞ ꯊꯥꯗꯨꯅ ꯃꯁꯤꯕꯨ ꯊꯥꯗꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯐꯠꯇ ꯁꯅꯥꯃꯇꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯃꯈꯣꯡ ꯄꯥꯛꯅ ꯀꯥꯎꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯉꯦꯂꯩ ꯃꯥꯒꯤ ꯑꯔꯩꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ "ꯑꯌꯣ, ꯁꯤ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯍꯨꯏꯗꯧꯅ ꯇꯧꯏꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯏꯉꯦꯂꯩꯅ ꯃꯪꯒꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨ ꯂꯥꯝꯗꯨꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯩꯖꯤꯟꯅꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯏꯉꯦꯂꯩ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯅꯣꯡꯁꯥ ꯑꯃꯣꯝꯒꯨꯝ ꯊꯧꯅꯥ ꯐꯅ ꯂꯦꯞꯇꯨꯅ ꯁꯅꯥꯃꯇꯨꯝ ꯃꯥꯕꯨ ꯋꯥꯔꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ꯫ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯁꯅꯥꯃꯇꯨꯝꯕꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
ingeleegi makhutagi kalammi. Iyamba kaidorage. Nupa amana sidaru madu sibu sirdi phanida. Nupa amana haigumdana sirdi pharni. Ma leidana ekhoi si warabani. Tauriba matawaduda ngasaidagi tauriba pumba yenglamliba khunjasing adugi maraktagi ahal nupi amana. Khunja mayam kari yengli noi law isu ingelegi mateng tausi. Hausik aikhoi kidru leibagi matam natre. Isu ingeleinadi thongna phana pipatta siga mayoknaba ngamlaga. Aduga karige khoina mikiti sada leidorino hausik aikhoi kibagi matam nate aikhoi puna amat oina punsilabada aikhoi bu kanana su laksaba ngamloi. Subi ine nai kullasida makoi mapa masarna tawning makusi tawribase hemankhre aduna ngasidi magi senjau paiba kondumagi masa sanamatum haibra masi khunja mayamna waraklasi madugi matung tholakpa phabata pumba aikoi puna mayokna minarasi nupi mana nupi gi punsibu karisu leitana khanba warakta masa se aikoi mayam manaraga parata birasi he masini khakni dana ma kulgi na pakhang kharana kuirabani aikoi di mabu puning masi taza phangni sida ikut pena phuragi asumna khunja singadu amato oina makoigi masada lairamba akiba singadu thadokduna sagi lisa satpa sanama tumbu mayam aduna kaubaga netpaga tawrammi ayo aisi minai masasa noi ne guna phuba natik ha aisi noi kana no khangdra male noi khang horen aikoi pamda haidoklaga noi nu uriba aikoi gi lawsing noi ne saklanki madudata nathibong sara helakanda noi bap taragani nupi halamana masi ji thukayu ne na pakhang noi bo noi na pagi law aikoi na uri do lem na uri ro ha aikoi na lawsan piri ni he noi na pa na sana sel pai re dana khunja simu si thoi ta bodo haujiki yara roi asi haina mu phuzili sanamatum magi khongloi singduna khunja singi misang sangduna mabu phuba yari bududa amum ansinduna sauna ai gi lukhak saraga sarak hui sikse mapu egondu silaga siktana gdawi he ai sinogi na thibung thakliba noigi mapun minai bisasa khunja singji phu haibri ai gon phu haibna te warau yadi yamba nangi lukhak saraga sarak pai koisu mi aduna ngasidi nang warak sabatar ngasidi nang nei khoibu nangi lukhak sabani haina hakiba sing adugi laman khumbatari asi haiduna mayam aduna sanamatum tam thina phuri somda ingelegi mama masadi wakhal mangduna tariba puksau bu laikatnari tanjaduda sanamatumgi mapaibungo kondumbaga mamaibi ma thamal sanagadu masa phaba nupa khara puduna laklammi masabu payam sangduna phuribadu ubada kondumbana hey noi kana aigi sad phuribadu leiramu khangani baba nang lakpu yam phare khunja singse matik thokpa serak pibi moi mayamna aibu nobab kaubuga net pakadobada aisi poplabani poplab imagi sanamatum isadi loireda ko kari aigi isa sipa sapu akai malamni basipa makoi mapa moi sia aikoi musitabani isa phuri ba khunja singsia makong bako singsia to deklaga khulgi lapakta yai phau pharoga hatoksi kondum tawgadabani dum ai isabu kari su leitam minai misa singsin phuba hojik kondum baina kaidaro kiyengu asi haina kondum ba magi masa mau phaba nupa singdu on sindana noi kari yengli mapu masa khangdaba khunja singse tan hatu al nupi mana hayo kari aikoi bu tan hatu kai aikoi bu hui haudong dongna hai noi dum tan hatu ke hai mayam masigi senjau pai bani dana ngaksau thekpa masawar kani khangdaba matai manau siga mapu ni mu hui sing siga sunya hatoksi mi phuba horubadagi ai mi da pakphu da phunning da leire lao he mayam ai di masigi thambal sana haibi khongnem bisya masiyoi di hekta putharage asumna khunja singduna kondumba madi thambal sana busu phurammi aduga makoina nekna purakpa masa phaba nupa sing adusu phurammi asidi senjau paibani haina khunja singmu ngami matagum otpi nei biramba senjau paiba kondumagi imung khunja singna amata oiduna paratamiduna kuladudagi tanthokirami somda ingelegi mapa puksaw adu amaiba mana yengni leimana osa maiba akoi mapa sibu ngek leraga wakhal taraklani pakhatganu karisu tawri selibema yam nugai jare osa maiba gi tawbimal kausaroi karigi tawbimal lui selibema pare adudi ayeng salukige ko karigumba masa nugai daba leirabadi adum kawula asumna amaibudu su satki ingelei leima madi leikai gi mau khrana uksawbu wakhal tarak pangai na wari tawri ahal na piye mana asidi
ꯃꯥꯒꯤ ꯊꯝꯕꯥꯜ ꯁꯅꯥ ꯍꯥꯏꯕꯤꯗꯣ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯐꯨꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯋꯣꯏꯕ ꯏꯅꯦ, ꯍꯥꯟꯅꯗꯤ ꯁꯅꯥꯃꯇꯨꯝ ꯍꯥꯏꯕꯗꯣ ꯃꯗꯨ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯅꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯑꯀꯤꯕ ꯑꯝꯇ ꯂꯩꯔꯔꯣꯏ꯫ ꯃꯁꯤ ꯄꯨꯝꯕ ꯏꯁꯨ ꯏꯉꯦꯂꯩꯅ ꯈꯨꯟꯖꯥꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯄꯗꯒꯤ ꯃꯤꯐꯠꯇ ꯃꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯕꯅꯤ꯫ ꯑꯁꯨꯝꯕꯅꯤ ꯏꯃꯥꯕꯣ, ꯏꯆꯜ ꯏꯉꯦꯂꯩꯅ ꯊꯧꯅꯥ ꯐꯅ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯥꯒ ꯍꯟꯕ ꯂꯩꯇꯅ ꯃꯥꯌꯣꯛꯅꯕꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯁꯨ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯅꯤ꯫ ꯃꯈꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯣꯠꯄ ꯅꯩꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗ ꯃꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯃꯁꯤꯅꯦ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯗꯣ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯏꯁꯨ ꯏꯉꯦꯂꯩꯒꯤ ꯃꯇꯧ ꯇꯝꯖꯒꯗꯕꯅꯤ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯇꯣꯟꯊꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤꯗꯨ ꯏꯉꯦꯂꯩꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯁꯨ ꯏꯉꯦꯂꯩ, ꯑꯕꯣꯛꯅꯤ ꯏꯁꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ꯫ ꯏꯁꯨꯗꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯏꯉꯦꯂꯩꯕꯨ ꯊꯥꯒꯠꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯛꯆꯥꯎꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯅꯠꯇꯦ, ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯂꯩꯔꯩꯕꯥꯛꯇꯔꯣ? ꯃꯣꯏ ꯃꯄꯥ ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ? ꯃꯃꯥ, ꯀꯔꯤꯅꯣ, ꯑꯩ ꯍꯤꯡꯂꯤꯕ꯭ꯔꯣ? ꯍꯤꯡꯂꯤꯌꯦ꯫ ꯑꯩꯒꯤ ꯏꯆꯥ ꯏꯉꯦꯂꯩꯗꯤ? ꯕꯥꯕꯥ, ꯑꯩ ꯁꯤꯗ ꯂꯩ꯫ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯁꯅꯥꯃꯇꯨꯝ ꯍꯥꯏꯕ ꯃꯥ ꯑꯁꯤꯒ ꯏꯖꯠꯇꯣ? ꯃꯥ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯗꯧꯅꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ, ꯍꯩ ꯄꯨꯛꯆꯥꯎ, ꯌꯥꯔꯦ, ꯅꯪꯅ ꯍꯥꯠꯇꯣꯛꯂꯒ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯗ꯭ꯔꯕꯁꯨ ꯃꯣꯏꯕꯨꯅꯦ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯛꯆꯥꯎꯗ ꯂꯤꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ, ꯑꯩꯒꯤ ꯏꯆꯥ ꯏꯉꯦꯂꯩꯁꯦ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯗꯤ ꯂꯩꯕꯖꯥꯠꯅꯤ꯫ ꯐꯔꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯈꯣꯏꯗꯤ ꯁꯥꯅꯤ꯫ ꯁꯥꯗꯤ ꯃꯤꯔꯛꯇ ꯊꯝꯕ ꯍꯧꯅꯗꯦ꯫ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯂꯔꯣꯏꯅꯦ ꯃꯣꯏ꯫ ꯀꯥꯟꯅꯗꯦ ꯃꯃꯥ, ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯆꯥꯁꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯁꯦ꯫ ꯍꯧꯒꯠꯂꯒ ꯆꯠꯄ ꯐꯥꯎ ꯉꯝꯗꯕ ꯃꯣꯏ ꯃꯄꯥꯅ ꯀꯔꯝꯍꯥꯏꯅ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯌꯥꯅꯤ ꯃꯃꯥ, ꯑꯩ ꯊꯣꯛꯄ ꯆꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯨꯛꯆꯥꯎ ꯄꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯗꯨꯅ, ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯃꯨꯛꯇ ꯐꯖꯅ ꯐꯝꯕꯤꯈꯨ ꯃꯈꯣꯏ ꯃꯄꯥ, ꯐꯤꯕꯝ ꯃꯇꯥꯗꯨ ꯒꯥꯏꯕ꯫ ꯍꯩ ꯄꯨꯛꯆꯥꯎ, ꯅꯁꯥꯗꯣ ꯌꯥꯝ ꯂꯦꯡꯒꯣꯠꯄ ꯇꯧꯒꯅꯨ, ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯑꯗꯨꯗꯤ ꯂꯩꯃ, ꯏꯁꯨ ꯏꯉꯦꯂꯩ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯅꯄꯥꯕꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯤꯐꯠꯇ ꯁꯅꯥꯃꯇꯨꯝ ꯍꯣꯏꯒꯤ ꯏꯃꯨꯡꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯑꯀꯤꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯄꯥ ꯄꯨꯛꯆꯥꯎꯁꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯁꯥ ꯅꯥꯕ ꯐꯔꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯍꯥꯏꯅ ꯅꯄꯜ ꯇꯧꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯔꯨꯕ ꯁꯅꯥꯃꯇꯨꯝꯒꯤ ꯏꯃꯨꯡꯗꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯣꯏꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫